ngarang ahing mama macha nuksi na tumingayda Bisempur district ki Tronglaubi mafamda kuki terrorist singna RPG bomb plan toramaga angang chahi mari nupa macha chahi mari da suriba angang ama machan nupi tha manga da suribi angang amaga machin manau pudna RPG bomb na palaga legidaba haibasi tasengna ngasi sigi numisidi mamang da nuwaitaba myamam thokre du ngasi sida akoina sida mikap thoaudraba sida haihaudraba sida tahaudraba sida akoina changjanbam thokpa changjalauddraba akoi manipur imalebak se akoi chindadi hayeng chitangaire akoi myam lairiba myam sina akoi manipur mulangadaba manipur thugai pamisi thugai grani hairaga chindadi hairaga rasiti tawriba natraga any lairiba representative myam sina vote manak yausalakpai vote khombarom do ina kok thadagidana party ki acho leiru party sing sigi oina masa masai party to phare hainaraga anda adonda kok thadagidana kangu ama saugini community ama saugini sigi kangu ama sigi manung da yawi sigi terrorist sing sidi leiriba terrorist sing se akoina punishment gi pot akoina tawrugadi moida akoina law gi matung ina sarak piruragadi hayeng akoida vote phangdaba yai haibagi pot loina chingjalakanda ngasi sigi film se leori ineba mamangda akoi ngasi anga sigumba angang mayam ma akoi hat khrabani Kaukre hujikti lairibab representative singsina manipur thugai pame harami basing sigi mayok te lepakadra haraga manipur thugai basing siga pullaga oina chokri munabagi kwai pham pai hausige kumaina pham inthu sige kumaina pham pai hausige adomda loin khana lerakanda akoi manipur se mutnabagi manipur se mangnabagi achauba ama changsilakpasida lairiba representative kharadi khoigi manipur mangbasida achauba daita ma laurabra haibagi jingnaba leire tasengna thoiba thodoksin nahan mamangda linthoi ngambi hemanjet pharaga hatopikhiba ziri de thokiba incident thokiba nuai traba thodoktuda sairak to piramba taragadi ngasi thoiba angang siriba se siramoi haijage huzik lairiba administration pariba singsida pham pariba representative pariba singsina lairiba manipur gi main issue lairiba sida akoi cookie illegal immigrants cookie narco terrorist singsina koi manipur da chathagiba 2023 gi dagi chatharakliba ngasigi akoi gi tamthiraba nuai tra potsing sida dandi piraga makoi da capital punishment piraga makoi da chowa para ama tambi gi haibase si tamdaba makai yasanana ba honarapa si committee amaga yasanana ba honaba dikem kaide but terrorist ka kuma yasana doino haiba question duni mi hat ke khaliba manipur thugai khaliba manipur gi citizen indian gi citizen ama hatuna laklaba makoi bu hatu ke khaliba makoi bu thugai khaliba mi sing si yasanana ba honarpa makoi ga wari sanana ba honarpa makoi bu kanna ba honarpa aduguba mayam du ngasidi kasu khangjadraba angang ani mamaga tumjari ngai du da changjal aga imung da plan toramba hatlamba haibase chingkhong da army army base lairibani loin laira kan sida komaina changjal aga koi attack tawribano haibasidi sidi manungi plan ama yaure haibase achauba conspiracy ama lairabani mamang dagi conspiracy laire hase khangabani khangna koi yachanana ba koi themjanana ba tawduna ta lakpa aduna ngasigi si phibam sila ibani aduna chatpagi free movement chatpa yare loi hainaba adu micham praja ma chatlu badataba icham chana yumda masagi area du misagi yumda phamjara lei badabogda attack toroga si siba haibasidi sena sidi tasena akoi administration leitrasu yare sarkar leitrasu yare scheme myam piraga lambi thong semaga manipur nungai gadam natte manipur kangadam natte sida scheme myam pisal laga lambi thong nungai hali haibagi khoigi ngatang chamam na hanba mayam na confusing stage ama pihal lakanda mayam se ngatang chamam naraga loina kahon gi badawna misam praja mayam se icham chamjaba oibani na makoi se loi ka kahon gi badawna makubama nga thoki ba tawdo mayam to kahon gi badawna tawrakanda ngasi gi si tawdok se la ibani tasengna haragadi akoi mikap tho asi tasengna lairiba ngasi cookie illegal immigrants cookie terrorist se para ama tambi haudragadi ngasi thoiba tawdok se hayeng ji tholakani akoina imphal mayonda natraga top district kharada akoina chef ore kan leizaraga akoi huji nuaidana iba khara sudum yawi akoi leiba mayam se akoi khangpham thoi akoi na kawbam thokte city gi phammunabagi komaina 2027 gi election lakadore komaina akoi amu hanjanna bu hona husige komaina sida akoi phana bu hona sige chahi mari ugidraba sing mayam se irang manungda kaimik tak thokidraba khaigidraba mayam sina hauji vote manak yoksal e haiduna akoi si tawbirani si thadarani si tawrani na tholaktum tawriba mayam sina si akoi prajana bhap tabam thui aduna hauzik laihau khara hawe na antibiotic tharaga lakpaduna laina se antibiotic thararo su phararoi daba hidak akan ma thadadi yaroi daba ama khangaba matung da bauda antibiotic atang tharaga akoina ngatang phanaba noni ni khaki chatnaba tahubaduna ngasi phiom se laibani pia la khare sarkar anom semaga na phibam amu hena huzik ngasi gi phibam yam luba yam nungai tabam thaudu ab thoi basini aduna akoina ngasi Haizaning badi akoi political party amagi wing amadi leizai
ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯍꯥꯏꯕꯝ ꯊꯣꯛꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯪꯁꯤꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯔꯤꯖꯅꯦꯜ ꯑꯣꯏꯁꯅꯨ ꯃꯄꯥꯟꯒꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯀꯥꯟꯗ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯃꯨꯊꯠꯅꯕ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯃꯅꯨꯡꯗ ꯋꯤꯗꯤꯟ ꯗꯤꯁ ꯗꯦꯖ ꯁꯝꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯑꯆꯧꯕ ꯑꯃ ꯂꯧꯈꯠꯍꯧꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ RPI ꯗꯪꯒꯤ ꯁꯥꯠꯁꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ प्रजाꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯋꯥꯈꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛꯇꯪ ꯃꯨꯊꯠꯅꯕ ꯇꯧꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯁꯟꯅꯕ ꯊꯦꯝꯖꯤꯟꯅꯕ ꯃꯈꯣꯏꯕꯨ ꯐꯥꯖꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯦꯅꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯁꯅꯨ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ